ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯇꯥ ꯂꯥꯏꯙꯤꯒꯤ ꯂꯨꯕꯥꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ, ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯏꯗ ꯉꯥꯝꯗꯅ ꯎꯅꯔꯦ." ꯅꯤꯡꯊꯧꯅ "ꯑꯣ, ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ? ꯐꯔꯦꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯈꯛꯇꯕꯨ ꯃꯤꯍꯧꯕꯤ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯉꯥꯟꯕꯤꯗꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯦ꯫ ꯃꯊꯟꯗ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯉꯥꯟꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯏꯕꯦꯝꯃ, ꯑꯉꯥꯡꯁꯦ ꯌꯥꯝꯅꯁꯨ ꯀꯞꯄꯤ." ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛꯇ ꯋꯥꯗꯣ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤ ꯉꯥꯟꯕꯤꯅ "ꯑꯁ, ꯀꯗꯥꯏ ꯄꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯑꯉꯥꯡꯗꯨ ꯂꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯗ ꯉꯥꯟꯕꯤꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ "ꯑꯁ, ꯀꯩꯅꯣ ꯁꯤꯗꯤ? ꯃꯃꯥꯏꯁꯤꯗꯤ ꯑꯃꯨꯕ ꯆꯄꯥꯛ ꯑꯃ ꯂꯩꯔꯤꯁꯤꯅ?" ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ "ꯏꯃꯥ ꯏꯕꯦꯝꯃ, ꯑꯃꯨꯕ ꯃꯄꯥꯛꯁꯤ ꯆꯥ ꯑꯃꯨꯕꯅꯦ ꯍꯥꯏ." "ꯑꯁ, ꯑꯗꯨꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯌꯥꯎꯔꯅꯤꯅꯦ ꯃꯃꯥꯏꯁꯤꯗ." "ꯑꯣꯟꯊꯣꯛꯅ ꯊꯤꯗꯧꯔꯤꯗ, ꯀꯣꯛꯄꯁꯨ ꯉꯝꯂꯔꯣꯏꯗꯕ ꯃꯥꯜꯂꯤ, ꯇꯜꯂꯤꯗ ꯑꯣꯟꯊꯣꯛꯅ. ꯌꯥꯔꯦꯗ, ꯑꯩ ꯄꯥꯝꯃꯔꯣꯏ, ꯁꯤ ꯂꯧꯔꯣꯁꯤ." ꯑꯁꯨꯝꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ. ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯅꯤꯡꯊꯧꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ "ꯏꯍꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯌꯨꯗꯅ." ꯉꯥꯟꯕꯤꯅ ꯇꯞꯅ ꯇꯞꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ "ꯏꯅꯤꯡꯊꯧ, ꯌꯦꯡꯕꯤꯌꯨ, ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯏꯁꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯅꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯒ ꯑꯣꯏꯔꯤ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯁꯤ ꯁꯤꯕ ꯇꯥꯔꯦ. ꯑꯉꯥꯡ ꯑꯁꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥ ꯅꯨꯄꯤꯅ ꯍꯥꯟꯅ ꯄꯣꯛꯄ ꯑꯩꯅ ꯀꯔꯝꯅ ꯂꯩꯃ ꯑꯣꯏꯒꯅꯤ? ꯑꯉꯥꯡ ꯑꯁꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ. ꯏꯅꯤꯡꯊꯧꯅ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯕꯤꯔꯨ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ. ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔꯦ." ꯑꯁꯨꯝꯅ ꯍꯦꯛ ꯃꯁꯛ ꯐꯖꯕꯤ ꯉꯥꯟꯕꯤꯅ ꯀꯞꯁꯟꯅꯔꯛꯄ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯦꯛ ꯄꯪꯊꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ ꯌꯥꯝꯅ ꯍꯩꯅꯗꯅ "ꯍꯥꯏꯒꯨꯝꯕꯗꯅ ꯀꯩꯅꯣ ꯃꯁꯛꯁꯤꯗꯤ? ꯑꯁ, ꯂꯥꯟꯃꯤꯁꯥ, ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯥꯞꯅ ꯂꯪꯊꯣꯛꯂꯨꯆꯣ. ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯎꯍꯧꯔꯤꯕꯁꯤꯡ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯅ ꯍꯦꯛ ꯈꯪꯂꯕ ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯜꯂꯦ ꯈꯪꯉꯨ." ꯑꯁꯨꯝꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯃꯝꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯖꯤꯛꯇꯪ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ꯫ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯤꯖꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯍꯨꯟꯇꯣꯛꯄ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯤꯕꯤ ꯂꯥꯟꯃꯤ ꯑꯗꯨꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯤꯛꯇꯣꯛꯄꯁꯨ ꯌꯥꯗꯒꯨꯝ ꯇꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯃꯗ ꯅꯤꯡꯊꯤꯅ ꯍꯥꯞꯄꯤꯔꯒ ꯀꯅꯥꯒꯨꯝꯕꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯦꯡꯅꯅꯕ ꯈꯟꯗꯨꯅ ꯈꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯈꯪꯍꯧꯕ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯆꯐꯨꯗ ꯍꯥꯞꯈꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖ ꯏꯁꯤꯡ ꯏꯆꯦꯜ ꯑꯗꯨꯃꯛꯇꯗ ꯇꯥꯎꯊꯗꯨꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯂꯥꯞꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯌꯧꯔꯛꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯆꯐꯨ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯑꯣꯏꯃꯥ, ꯀꯩꯅꯣ ꯁꯤꯗꯤ?" ꯅꯨꯄꯥꯗꯨꯁꯨ ꯈꯪꯏ, ꯆꯩꯕꯣꯏ ꯀꯩꯕꯣꯏ, "ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯅꯨꯄꯤ? ꯑꯃꯝꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯈꯪꯉꯤꯁꯤ? ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯅ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯤꯜꯂꯕꯗꯤ ꯌꯥꯝ ꯐꯅꯤꯅꯦ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔꯕꯣꯅꯤ." ꯅꯨꯄꯤꯗꯨꯅ ꯀꯤꯅ ꯀꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯅꯨꯄꯥ, ꯁꯤꯗ ꯆꯐꯨ ꯑꯃꯈꯛ ꯇꯥꯎꯊꯔꯛꯏꯁꯤ ꯎꯗ꯭ꯔꯃꯤ ꯅꯪꯕꯣ? ꯆꯐꯨꯁꯤ ꯎꯔꯒ ꯀꯤꯔꯤꯕꯅꯤꯅꯦ. ꯂꯥꯏꯃꯨꯒ ꯊꯦꯡꯅꯔꯗꯤ ꯋꯥꯟꯊꯕ ꯇꯥꯔꯦꯅꯦ ꯅꯪꯗꯤ ꯍꯥ?" "ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤ.
Chapu manungda kainoma yawba maleba amta yengseba. Asumna hairakpasida nupa aduna chapu aduda lamlaga lauthokpa matamdadi angang ama yawduna lairambadu uri. Ngasai makai kaplubagi warabra khangde angang adu isisina tumbagum taw. Nupi aduna yamna ngakna. Angang apikpanini sidi. Nupi duna angang adubu ningthizana pamkhatpiri tanja aduda angang adu khonjel isisina kaplai. Nupi duna nungaitana. Ihe, kayam kuina kaplurabazan uthokpanida. Mapuroibana amuk hairai. Kanade nupi, angangse yumda prapra purasi. Angangse aikhoy anina yuase hairo. Mapuroiba aduna magi loinabida haifet yengdaga tapna. Yoida, injang oina thongaga chathosila. Sasal yumda purasila. Nupi duna tapna. As, aikhoy gidi icha manga su leiri. Aduda sum hangjabanida. Hoida, maraibak thirabi angangse kanada piruni. Aidi icha piba angakani. Ningol amata su yauzadi. Panadum phari. Asumna matai manau ani duna angang dubu pura duna mayumda prap lagri. Mayum hek yaubaga. Makhoi anigi machanupa sing aduna angang adu ubada harawum karigum irang lang naram. Mapuroi tomchona magi loinabi tombida hairai. Upi, nang na haigum ladana. Aikhoy gidi icha ningol su yauzadi. Yum yauraklakan sida amuka henabu nushiraine. Masaksi, magi mamai macha sida lairiba amuba jabak sida mabu masakti haidana langthokpirak pasoidana oirongani. Tombina angang dubu nushina yenglaga khongai. Is, thideda asuk nungsiba angang sibu. Hai, angang haiganuni nangbo icha nupi hayone. Adunupa, angang se kari maming kausige. Hoine, ming thon besisu aruba amaniko. Kari kauni. Sagen bi kausira, jangkhon bi kausira. Tombi ngai ha khallaga. Ichagi masakse thiba nate. Hayengwai yam phajadori poni. Haujikta phawbada asuk nusirabasibu lamganbi oina kaurasira mapa. Lamganbi. Yai. Hoida, madu oina kaurasi. Tomchawna machanupa sing adu manakta loina kausinduna hairai. Ichasa yengodu. Nachanupi se ngasidagi nakhoigi hek pokminaba nachanupi gumna loinagadaban. Mina laknarakpa matamda thina ngangakpa matamda nakhoina magidamak pambom tingbigadabani ko. Asumna angang adu makhoigi imungna yamna nungshina hotnabirami. Mabung mayam aduna pobaga pambaga makhong leibak taba phangdre haibadu hek yawi. Lamganbidu matamsu sum haukhibana khanghaude angang adu marol khara thoglakpa wari sanaba yamna nungairakpa matang oirami. Nupi machaga oire tombina fizet figai kharana sabiba laifadibi adu onthokna pamna sanari. Angang aduna adumna harauna sanajabadu ubada tombidi mamit kuptaba makhai yengjarami. Tomchawna tablapna. Nupi nayado haying machapu ene nangbo. As, mapa, nang sidi yedle awaiba. Isa nupa ngakta lairakpanina asumna laidabiga sanabase imisida ujaraktriponi. Kayadi nungairese. Hoi, adubudi chumba. Haigumadana icha thoibise onthokna nusikreda. Ichagi mamai macha sida lairiba amubasina amukke hena magul hapi. As, yareda mapa. Angang mamang sida adumaina haibigan. Khangdeda tawrisi. Karam thoadoino icha thoibise. Karigi pakhalinu. Karisu waningai leite. Mabung mangagi machalnabu kem khalunuse. Tanjaduda machanupa yaimado mayambana chingduna purai. Tomchawna khangu urai aduga hairai. Hai, kaidore yaima. Nupa macha ahaladuna. Baba, aikhoy yaimana angang kharaga phunarakpadagi chingaga puraini. Yaima, karigino nangdi mi phunaribade. Angang yaimana sauraptawna khumlai. Moina akhoi chanda masakti hairakpagine. Adumaina hekta haiba yabro. Tomchawna wa angang ge haidana maya ka thoklingai tombina satlauna machanupa yaimada insili. Phugadabani. Mathangdadine adumaina hairakpasingdo taptaba makhai loina phudakadabani. Hera, moina adumaina hekta haiba yabro. Tomchaw ingangangna magi nupida amuk onsilai. Karino, aibu mangla taibang. Naha makhai di yaimana angang masin ichamchamna khatnaba phawbada. Migi machana lalasu soirasu nachanupa yaimada adum phubibani. Aina khamtokpaga yadaba makhai. Aduga ngasina mi phunarujo kaina insilibasibu. Hai. Ho matang matam haibaduni kaino. Icha tombibu masakti hairadi phugadabani.
Ish, hare. Tombina machanu pa yai mada. Kayam so ichadia. La, sida yenge la. Somdana amuk ningthaugi taloi ngan bisu. Macha ibungo ama phangzaduna. Yamna harau mathoi kazarami. Konung khaktada natana leibak sinba thongna. Harau nungaiba phungdoklami. Nganbi yamna harau zana khanjai. Hojikti isanupa ama yaurabanina. Pukning su kayadi laitare. Asa. Kadomdagino ahanbagi angang nupi macha adubu amuk khangning singlai siba. Asa. Tallihi onthokna. Nungaiba wakhal maraksida karinu khangdeda. Sigira changira magi thupa adum laiba yadaba zala. Aigi wakhalda amuk laisibu karigino. Adubu hingam khigadrane. Siramanida. Konungi lanmi sing nahanoma ahingda angang nupi macha adubu huntokpa yauruba lanmi sing adusu harauba phungdoklambadagi khangning ningsinglai makhoi masen nason pikna haine. Matam amada ahing nongyai athengbada aikhoina turelda thadakhiba maza ibemadubu hojikpu hingam khigadra. Hoine hojik leiramnabadi phanadi chawnini yamna nungsiba matang haibadu oirani. Hinglambasu yaida thajabadi khara wali. Aidi maja ibemadu ichanupi sakna yunjaningbani. Adubu maja ibemaki maithongda lairi amubadak aduda hayengwai ningthawna aibu cherak pigani khanbagi nungaita. Turelja dum thadakhiba. Onthokna nungsibanida masakta. Khangdreda nongdamba. Nungaite. Adubu wafamse toase. Phongna ngangnaba yabasu nate. La. Ithau tawrubana phai. Asumna magi tawpham thokpa thabakta mai onsinakre. Wari adu khangliba haibabu lanmi makhoi kharaga leimanganbigi manai nupi kharaganida. Nongmagi numit amani lamnganbi mangolda laidibi kanna sanari. Ita laidi akhoi ani chak thongbi sanasiko. Tombina noklaga. Haima. Isa tombibu chak lamlabro chak thongge hairisibo. Lamdeda. Ima kawi. Akhoi chak tokpa kuidriko. Horen numidangi insangdo adu oina thiminaragi itaga. Lamnganbi mata laidida amuk hairai. Ita horendi kari insang chasige. Itana chaningba insangdo hairo oba. Adu thirudoini. Hairo o ita. Itana chaningbado kaimta ikairunu. Chaningba insang haibabu kaigi ikaidoino. Hairo o ita. Nga thongba chaningeba. Hoi, chathoga loiredana. Tomchau inkolomdagi laklaga hangla inofet tawraga. Haima, icha tombiya. Nata laidi dubu waga nganglokprani. Aidi nongmutabu tadebo. Baba, aidi taye. Itana khumbudo. Baba hoisu hayengwai tarakani. Ado. Natana nga thongba chaningi hari dubu. Nga su laidi kamai tawdoiba. Lamnganbina. Tachao. Tayai hoi isipa chakrido. Moina nga pura aga thongaga itada pichadoini. Tombi noklaga. Ihe, aidi ikawbu kawini he nabung singdo isitpa chakhibasi ningbu ningsingludeda. Lamnganbi machin macha aduda wayamna ngangi chokthaba naide. Adubura ima kainoma haibige. Kawtho ido nungsiba watbagini. Nungshiradi sukaw kawroidoini. Tombi nofet tawraga. Icha tombigi watasidi onthokna ikaireda idea. Ima, aiga tacho hega aine hena nushiko. Tomchau kanna noklaga. Nushi. Lamnganbi peri tawraga. Baba, kaigino no ido. Khunokto aibu nushidaba male. Tomchau machanupi ba haifet thembagi mawongda hairai. Ihe, icha thoibina ihen heli nushiba. Baba na no isidine. Ichana wahangsu hangi. Pakhumsu pibaduda sumnokpanida. Lamnganbi nofet tawraga. Machin machado pairap tawraga amuk hairai. Ado baba. Ita laidigi tumfamoinanaba. Lubak amatang sabiyoba. Aina laitraga itase lubakta adum potharaga lainaba. Icha thoibidi kadaida chatoiba. Tombi naso. Haima. Kaino leitradi haibabo. Isadi tumbasu sabasu. Yumthangnabada sanaba chatlasu. Nata laidibu sukta thadokpasu laite. Lamnganbi nofet tawraga. Sum kanana khangni tamba ngamdedana. Nong phado
Tachau hoiga isitpa chatlasu atopada koiba chatlasu sum haibanida adu paba sabiyuko sadoaga loiridana ichagibo asumna hainaringai isitpa chatkiba mabungsing adu harau harau halai tombina machanu pasingduda hairei noibu nusanaga sabani amuk naraganiko nakong nagkut sasat hamdo laikom lainangda kuina laiganuko yamna toina isitpa chatpadi yaro angang pisak oiribi lamngan bina mamada yenglaga Ima tachau hoi halakpada ngairiye adumaina ngangbiganoba miwana hanjarakpasida mabungsingduda amuk onsilaga nga kayam pharake dayai mabung atombana khumlai ichan tombi mangaire aikhoigi michang changbirise nga singse ichan tombida loina bijage lamngan bi harauna nokchai machin mopa harauna nga singdu yenglaga wari sanari tomchongna murum murum soli onthokna machin makha nungsikreda karam thoklagaba tombi su murum murum soli hoini aduni insin mamane hek ngangadana pakhalida nupa aidi icha tombi gi chinse angangna asumna machin yamna nungsibase phatte haini hera yam henjina su khalunuda angangi hauna san angangi matamnani lamngan bina mabung yai madanok fe tawraga tayai imana aibune hena nungsi hai noi mayamdagi sauningbra mabung yai mana adudi yam sauningina aide hais phagi tawbanida akoi chantombidi yam nusida lamngan binok laga ado tayai sidagi ai chakhanidana aduna ai leitradi noi nungaina leiranida ima babana ai nusibada noibo amu nusiyadawni nangdi kadaida chatoiba makharumgi ita hoida laidi sanaba chatoiba adoda chau aigi maise yam thibra yam kizabra hek ubada minadine ai ubada kije haibasu yawi sakthi haibasu yawi ai thawa yam nungai tingo ta chau asumna machanupina yam nungai tana hairakpaduda mabung ahalna themjinbiraduna hairei kanana haiba moidi ichan tombidawna maida amuba machet ama phawba paktabado aduda kalaktana ngangin moine hena pamini phangdabagi ngangin kemta khalun asumna hairakpasida wakal mapung phadribi angang oiribi lamngan bi harauze mabung singa duna machan nupi bu themjinbiba asida tomchauga tombigado amuke hena harauzarami lamngan bina tachau noi nakhong nakhusasa hamdo uchu imana phubizani horendi nga thongba jarani ko harauzai tombida mu onsenduna ima horendi ai nga thongbada mayam chage ko chaksu mayam chage ko pizadadi ko isa tombigi bo asumna lamngan bi harau harau magi life di bidu puraga yumthangnabagi da sanaba chatkre somdana amungan bi gi konungdani nauna phangjaba mapari do angang nawa oibagi hauna sara khanbani adubu hek taibang khongdarak panumit adudagi asukuiraba matam asi phawba ayuk numidang khangdaba makai wantha wantha kaplami kana amatana themba ngamdaba haibudu oire maduna maram oiraga konungda lairiba mipum khudingma pothapam khangdaba ama oirami nongma konungi laimagi manai nupi ani ahum makhoigi mathau loiraba matungda tumina wari sanarami as khangdreda handaki mawongse karino haiba aidi kiba ama yawi asuk ahal oiraklaba aise silangba chatlaga angang apikba kaya ama lawraklibani adubu handaki konung asida oiriba mawongsidi amukta thengnaradri angang nawa oiriba macha ibungona asumna themba khamba yadaba makhai kappasibu asigi khanbada wakhal thokdri amana amuk hairei angang nawa oibagi adu kappadi haune adubu haisu haibani handaki macha ibungogi mawongsidi karin laitin phanayamni khurumlibasi khara khajik hantharabasu yamna hena kappa tokpa haibadudi oide tawrisi muthokpa matau asengba aisu kiba ma yausilai atopa nupi aduna amu naha makhaidi kaisu khalamde noina hainariba wasi tabada sumsum kisalai nate angang sigi mamita kari kari urizat omi ahanbagi nupi duna as tubu chungida khangde da tawrisi to asise ngahaktane wakhal leitana atopa wari sasi somdana konung lomdani laimangan bi ningthauga loinana konunggi amaibagi manakta wari watai sanarami laimangan bi yam nungaitana ipo isana asu yamna kana kaplibasibu phanari makoiri
ꯂꯥꯏ ꯇꯤꯟ ꯐꯅ ꯌꯥꯝꯅ ꯈꯨꯔꯨꯝꯂꯤ ꯑꯗꯨꯕꯨ ꯏꯐꯠ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯏꯁꯥꯅ ꯊꯦꯝꯕ ꯌꯥꯗꯅ ꯑꯁꯨꯝꯅ ꯀꯞꯂꯛꯄ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯈꯥꯡꯕ ꯋꯥꯈ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯇꯥꯛꯄꯤꯌꯨꯕ ꯅꯤꯡꯊꯧꯅꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯞꯅ ꯏꯄꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯔ ꯈꯖꯤꯛ ꯍꯟꯊꯔꯕꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝꯅ ꯋꯥꯟꯊꯗꯨꯅ ꯀꯞꯄꯤ ꯏꯄꯨ ꯅꯅꯥꯏꯅꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯇꯗꯤ ꯏꯄꯨꯅ ꯍꯣꯠꯅꯕꯤꯌꯨꯕ ꯃꯥꯏꯕꯅ ꯑꯦ ꯏꯅꯤꯡꯊꯧꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯍꯩꯗꯤ ꯅꯅꯥꯏꯅ ꯄꯨꯅ ꯍꯦꯟꯅ ꯏꯀꯥꯏꯔꯤꯕꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯞꯃꯟꯕꯁꯤꯗ ꯑꯩꯅꯁꯨ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ ꯍꯣꯠꯅꯔꯨꯕ ꯄꯨꯝꯕꯁꯨ ꯑꯔꯦꯝꯕꯗ ꯇꯥꯏ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯞꯂꯤꯕꯁꯤꯒꯤ ꯃꯔꯝ ꯂꯩꯇꯥꯏꯅꯗꯨꯅ ꯐꯥꯎꯕ ꯍꯪꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯇ ꯍꯥꯏꯕꯤꯗꯕ ꯑꯁꯤꯗ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯀꯞꯄ ꯊꯦꯝꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯈꯣꯌꯨꯝ ꯂꯥꯏ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯞꯄ ꯐꯅꯅꯕ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯤꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯏꯄꯨ ꯐꯔꯦ ꯃꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯕ ꯋꯥꯈꯜ ꯑꯁꯦ ꯂꯩꯊꯥꯐꯝ ꯍꯦꯛ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ ꯏꯅꯤꯡꯊꯧ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤꯗꯤ ꯉꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯏꯄꯨ ꯉꯥꯏꯕ ꯇꯥꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯄꯨ ꯃꯥꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯝꯉꯥꯟꯕꯤꯗꯨ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯃꯆꯥ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯉꯥꯟꯕꯤ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯙꯤꯕꯨꯁꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯨꯔꯛꯂꯤ ꯂꯝꯉꯥꯟꯕꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯁꯤ ꯂꯩꯈꯣꯟ ꯂꯩꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯄꯣꯛꯇꯕꯤ ꯑꯌꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯇꯥꯍꯜꯂꯝꯗꯦ ꯃꯃꯥ ꯃꯆꯥ ꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯣꯟꯕꯤ ꯃꯅꯥ ꯈꯔ ꯇꯥꯊꯤꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯂꯝꯉꯥꯟꯕꯤꯗ ꯀꯧꯔꯛꯏ ꯍꯩꯃ ꯍꯣ ꯂꯝꯉꯥꯟꯕꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣꯅꯦ ꯏꯁꯨꯕꯣ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯂꯝꯉꯥꯟꯕꯤꯅ ꯑꯍꯜ ꯑꯗꯨ ꯅꯥ ꯈꯔ ꯇꯥꯊꯤ ꯍꯥꯏꯕꯁꯤ ꯈꯔ ꯈꯪꯖꯕꯅꯤ ꯑꯗꯨꯅ ꯂꯝꯉꯥꯟꯕꯤ ꯈꯔ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯈꯨꯝꯂꯛꯏ ꯀꯩꯊꯦꯜꯗ ꯂꯥꯛꯏꯅꯦ ꯕꯨꯕꯣꯛ ꯑꯦ ꯍꯩ ꯊꯣꯔꯥꯕꯤ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯀꯩ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯏꯔꯛꯇ ꯀꯥꯏꯅ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯐꯠꯇꯦꯅꯦ ꯄꯣꯠꯐꯝ ꯐꯝꯅꯔꯤꯕ ꯃꯌꯥꯝꯗꯣ ꯅꯣꯛꯏ ꯂꯝꯉꯥꯟꯕꯤꯅ ꯃꯆꯤꯟ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯁ ꯏꯕꯣꯛ ꯀꯩꯊꯦꯜꯗꯅꯦ ꯉꯥꯃꯣꯛ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯀꯩ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯄꯥꯛꯄꯤ ꯀꯧꯔꯝꯃꯤ ꯂꯝꯉꯥꯟꯕꯤꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯝꯖꯤꯜꯂꯒ ꯏꯕꯣꯛꯄꯥꯛ ꯍꯥꯏꯅ ꯀꯧꯏ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯦ ꯀꯔꯤꯑꯕ ꯏꯄꯥ ꯄꯥꯈꯠꯂꯤꯗ ꯑꯩꯒꯤ ꯊꯨꯃꯣꯛꯁꯤ ꯋꯥꯏꯔꯒ ꯀꯣꯛꯇ ꯀꯨꯞꯀꯦꯕ ꯍꯩ ꯊꯣꯔꯥꯕꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯀꯩ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯁꯦ ꯀꯕꯣꯛꯁꯦ ꯂꯧꯔꯣ ꯂꯥꯎ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯂꯝꯉꯥꯟꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯑꯍꯜꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯍꯥꯏꯔꯛꯏ ꯑꯁ ꯏꯕꯣꯛꯄꯥꯛ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤꯀꯣ ꯉꯥꯃꯣꯛ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯀꯩꯊꯦꯜꯗ ꯑꯁ ꯋꯥꯏꯍꯦ ꯈꯅꯥꯎꯒꯁꯦ ꯈꯔ ꯈꯪꯉꯦ ꯏꯕꯣꯛꯀ ꯉꯥꯡꯅꯕꯁꯦ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯑꯇꯩꯗꯨꯁꯨ ꯅꯣꯛꯏ ꯇꯣꯝꯕꯤꯁꯨ ꯅꯣꯛꯂꯒ ꯍꯩꯃ ꯑꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯂꯝꯉꯥꯟꯕꯤꯅ ꯑꯃꯨꯛꯀꯁꯨ ꯃꯥꯏꯄꯥꯛꯇ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯣꯛꯄꯥꯛ ꯉꯥꯃꯣꯛ ꯂꯩꯕ ꯂꯥꯛꯄꯅꯦ ꯇꯥꯔꯕꯣ ꯑꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯊꯣꯔꯥꯕꯤꯁꯤꯗꯤ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯑꯩꯉꯣꯟꯗ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯕꯨ ꯐꯥꯒꯤ ꯇꯧꯏ ꯑꯕꯣꯛꯄꯥꯛꯅ ꯇꯥꯁꯨ ꯇꯥꯗꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯉꯥꯡ ꯇꯥꯍꯜꯂꯦ ꯑꯍꯜ ꯑꯗꯨꯅ ꯄꯦꯟꯅ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯀꯩꯊꯦꯜꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯉꯥꯃꯣꯛ ꯈꯔ ꯂꯩꯔꯒ ꯍꯟꯃꯤꯟꯅꯔꯛꯂꯤ ꯂꯝꯉꯥꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝ ꯌꯧꯔꯒ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯉꯥꯃꯣꯛꯁꯤꯡ ꯑꯗꯨ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯅꯕ ꯇꯧꯔꯝꯃꯤ ꯃꯕꯨꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯝꯉꯥꯟꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯕꯨꯡꯗꯤ ꯃꯕꯨꯡ ꯌꯥꯏꯃꯅꯤ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ ꯂꯝꯉꯥꯟꯕꯤꯅ ꯇꯌꯥꯏ ꯀꯕꯣꯛ ꯃꯌꯥꯝ ꯂꯩꯔꯛꯑꯦ ꯃꯕꯨꯡ ꯑꯍꯜꯅ ꯂꯛꯅꯔꯛꯏ ꯑꯦ ꯏꯆꯟꯇꯣꯝꯕꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
ꯑꯩꯈꯣꯏꯗꯤ ꯄꯤꯖꯕꯤꯔꯣꯏꯗ꯭ꯔꯣ? ꯅꯪ ꯇꯌꯥꯏ ꯈꯛꯇꯪ ꯄꯤꯖꯗꯣꯏꯔꯣ ꯀꯕꯣꯛꯁꯦ? ꯂꯝꯉꯥꯟꯕꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯍꯜ ꯑꯃꯒꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯇꯥꯆꯧ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ, ꯁꯨꯝ ꯇꯌꯥꯏꯁꯦ ꯍꯥꯟꯅ ꯍꯦꯛ ꯎꯕꯁꯤꯗ ꯂꯩꯔꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯗꯣꯏꯁꯤꯗꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯗ ꯇꯌꯥꯏ ꯀꯕꯣꯛ ꯆꯥꯁꯤꯗꯤ ꯍꯥꯏꯈꯤꯗꯦꯀꯣ? ꯑꯩꯗꯤ ꯇꯌꯥꯏ ꯀꯕꯣꯛ ꯂꯩꯔꯛꯑꯦ ꯈꯛꯇꯅꯤ ꯍꯥꯏꯗꯣ꯫ ꯏꯍꯦ, ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯕꯣꯛ ꯆꯥꯔꯁꯤꯁꯦ꯫ ꯃꯌꯥꯝ ꯀꯕꯣꯛ ꯆꯥꯅꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯃꯕꯨꯡ ꯌꯥꯏꯃꯅ ꯁꯦ ꯏꯆꯟ ꯆꯥꯛꯁꯦ꯫ ꯂꯝꯉꯥꯟꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯄꯪꯆꯥ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯔꯝꯕ ꯃꯔꯝ ꯂꯩꯕꯅꯣ ꯈꯪꯗꯦ, ꯆꯥꯛꯀ ꯀꯕꯣꯛꯀ ꯇꯣꯠꯂꯒ ꯆꯥꯕ, ꯑꯗꯨꯒ ꯆꯥꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯏꯁꯤꯡ ꯆꯥꯝꯂꯒ ꯆꯥꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯌꯥꯏꯃꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯕꯤꯕ ꯑꯗꯨꯗ꯫ ꯃꯁꯤꯒꯤꯁꯨ ꯑꯣꯏꯔꯝꯕ ꯇꯥꯏ ꯂꯝꯉꯥꯟꯕꯤꯅ ꯃꯕꯨꯡ ꯌꯥꯏꯃꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ꯫ ꯃꯌꯥꯝꯅ ꯀꯕꯣꯛ ꯑꯗꯨ ꯆꯥꯅꯔꯕꯁꯨ ꯂꯝꯉꯥꯟꯕꯤꯗꯤ ꯆꯥꯛ ꯆꯖꯤꯛ ꯈꯔ ꯑꯗꯨꯒ ꯀꯕꯣꯛꯇꯨꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯣꯠꯇꯨꯅ ꯆꯥꯔꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣꯃꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯤꯗꯨꯕꯣ? ꯆꯥꯛꯀ ꯀꯕꯣꯛꯀ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯆꯥꯅꯗꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯆꯧꯅ ꯏꯍꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯗꯧꯔꯤꯅꯤꯅꯦ, ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯈꯤꯅꯤꯗ, ꯆꯥꯔꯤꯉꯩꯁꯤꯗ ꯉꯥꯡꯕꯤꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯕ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯍꯦꯛ ꯀꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯟꯕꯤꯅ ꯅꯤꯡꯊꯧꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯉꯁꯤꯁꯦ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯤ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯕꯨꯗꯤ ꯉꯥꯟꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯔꯁꯤꯔꯥ? ꯉꯥꯏꯈꯣꯗꯥ, ꯅꯣꯡꯗꯤ ꯉꯥꯟꯈꯤꯁꯅꯨ, ꯑꯗꯨꯒ ꯆꯠꯁꯤ, ꯀꯨꯏꯔꯣꯏꯗ꯫ ꯅꯣꯡ ꯉꯥꯟꯒꯗꯕꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇ ꯉꯥꯏꯔꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗꯣ ꯍꯧꯅꯗꯦ, ꯌꯥꯝꯅ ꯑꯊꯨ ꯑꯀꯥꯏ ꯁꯥꯕꯥꯎ ꯂꯟꯕꯥꯎꯃꯛꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯂꯩꯃꯉꯥꯟꯕꯤꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯂꯩꯔꯦ꯫ ꯊꯦꯝꯕ ꯉꯝꯗꯅ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯊꯦꯝꯕ ꯉꯝꯗꯕ ꯃꯈꯩ ꯀꯞꯂꯤꯕꯁꯦ ꯊꯤꯡꯅꯅꯕ ꯈꯨꯌꯨꯝ ꯂꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯊꯤꯡꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯩꯊꯦꯜ ꯂꯩꯔ ꯈꯨꯜꯂꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄꯤꯌꯨ ꯍꯥꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤꯁꯨ ꯄꯨꯔꯒ ꯃꯇꯝꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯅꯣꯛꯂꯛꯄ ꯌꯥꯎꯔꯛꯀꯅꯤ꯫ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯄꯨ, ꯄꯣꯠꯁꯛ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯍꯩ ꯔꯥꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ? ꯏꯅꯤꯡꯊꯧ, ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯀꯛꯅꯕꯗꯤ ꯇꯥꯛꯄꯤꯔꯛꯇꯦ, ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯦꯛ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯄ ꯄꯣꯠꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯍꯩ, ꯁꯥ ꯁꯟ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯩꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯏꯄꯨ, ꯉꯁꯤꯃꯛ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄ ꯍꯧꯕ ꯌꯥꯔꯗ꯭ꯔꯥ? ꯍꯥꯏꯒꯨꯝꯕꯗꯅ ꯏꯄꯨ, ꯍꯧꯖꯤꯛꯃꯛ ꯈꯣꯡꯁꯥꯟꯕ ꯌꯥꯔꯗ꯭ꯔꯥ? ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯉꯁꯤꯃꯛꯇꯤ ꯇꯥꯛꯄꯤꯔꯛꯇꯦ, ꯍꯌꯦꯡꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯈꯣꯡꯁꯥꯟꯕꯅꯗꯤ ꯁꯣꯏꯗꯅ ꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯃꯄꯥꯎꯅꯤꯅ ꯏꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯝꯉꯥꯟꯕꯤꯗꯨ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗꯅꯤ ꯃꯥꯗꯤ ꯆꯥꯛ ꯑꯗꯨ ꯈꯔ ꯄ꯭ꯔꯞ ꯆꯥꯈ꯭ꯔꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯌꯥꯝꯅ ꯀꯞꯂꯤ ꯇꯧꯔꯒ, ꯕꯥꯕꯥ, ꯑꯩꯒꯤ ꯏꯇꯥꯂꯥꯏꯗꯤꯒꯤ ꯂꯨꯕꯥꯛꯁꯦ ꯃꯤ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯀꯅꯨꯀꯣ, ꯀꯅꯥꯝꯇꯗ ꯄꯥꯏꯍꯟꯒꯅꯨꯀꯣ꯫ ꯇꯣꯝꯆꯧ ꯆꯥꯛ ꯆꯥꯅ ꯍꯩꯃ, ꯏꯆꯥꯇꯣꯝꯕꯤ, ꯀꯅꯥꯅꯕꯨ ꯄꯥꯏꯗꯣꯏꯅꯣꯅꯦ? ꯏꯆꯥꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯗꯣꯛꯇꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯤꯗꯨꯗꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯀꯞꯂꯤ ꯇꯧꯔꯒ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯃꯤꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯕꯥꯕꯥ, ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ, ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯇꯌꯥꯏ, ꯆꯥꯛꯇꯨ ꯁꯠ ꯆꯥꯔꯣ, ꯑꯩꯒꯤ ꯏꯇꯥꯂꯥꯏꯗꯤꯒꯤ ꯂꯨꯕꯥꯛꯇꯣ ꯀꯗꯥꯏꯗꯅꯣꯃ ꯂꯣꯜꯂꯨꯁꯤ ꯂꯥꯛꯑꯣꯕ꯫ ꯇꯣꯝꯕꯤ ꯏꯉꯛ ꯉꯛꯅ, ꯍꯩꯃ, ꯏꯆꯥꯇꯣꯝꯕꯤ, ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯝꯉꯥꯟꯕꯤꯅ ꯄꯦꯔꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯏꯇꯥꯂꯥꯏꯗꯤꯒꯤ ꯂꯨꯕꯥꯛꯁꯦ ꯑꯝꯇ ꯍꯥꯟꯅ ꯐꯨꯝꯃꯨꯁꯤ ꯂꯥꯛꯑꯣꯕ, ꯃꯤꯅ ꯑꯃꯨꯛ ꯂꯧꯈꯤꯅꯤ ꯍꯥꯏꯕ, ꯂꯥꯛꯑꯣꯕ꯫ ꯑꯁꯨꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯂꯨꯕꯥꯛ ꯑꯗꯨ
ꯀꯗꯥꯏꯗꯅꯣꯃ ꯄꯨꯝꯅꯅꯕ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯏꯍꯦ ꯏꯆꯥꯇꯣꯝꯕꯤ, ꯅꯪꯕꯨ ngasi ꯐꯨꯝꯖꯤꯜꯂꯕꯗꯤ ꯍꯌꯦꯡꯗꯤ ꯁꯥꯟꯅꯔꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣꯃꯤ ꯐꯨꯝꯗꯣꯏꯁꯤꯕꯣ? ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯃꯤ ꯅꯪꯕꯨ? ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯍꯪꯂꯕꯁꯨ ꯂꯝꯉꯥꯟꯕꯤꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯥꯏꯙꯤꯒꯤ ꯂꯨꯕꯥꯛꯇ ꯇꯣꯝꯆꯧꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯂꯨꯈꯨꯝꯂꯣꯝꯗ ꯐꯨꯝꯃꯤ ꯂꯝꯉꯥꯟꯕꯤꯅ꯫ ꯕꯥꯕꯥ, ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯕꯥꯕꯥꯒꯤ ꯀꯥꯗ ꯐꯨꯝꯃꯤꯁꯦ ꯃꯔꯝ ꯌꯥꯝꯅ ꯂꯩꯌꯦꯕ꯫ ꯏꯁ, ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯕ? ꯕꯥꯕꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯐꯨꯝꯃꯗꯤ ꯃꯤꯅ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯑꯁꯨ ꯕꯥꯕꯥꯗ ꯍꯪꯉꯣ ꯍꯥꯏꯔꯅꯤ꯫ ꯑꯗꯩꯗꯤ ꯕꯥꯕꯥꯒꯤ ꯁꯛꯇꯨ ꯎꯕꯗ ꯃꯣꯏꯗꯤ ꯀꯤꯔꯅꯤ, ꯐꯨꯔꯗꯕꯣꯏ ꯅꯤꯡꯗꯅ꯫ ꯑꯗꯨꯒꯤꯅꯤ꯫ ꯃꯌꯥꯝꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯉꯥꯡꯒꯤ ꯃꯆꯤꯟ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯣꯏ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩ ꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯦ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯩ ꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯂꯣꯝꯗ ꯂꯥꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯅꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥꯟꯊ ꯋꯥꯟꯊ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩ ꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯏꯕꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯊꯧꯅꯥ ꯍꯟꯕ ꯂꯩꯇꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯀꯔꯝꯕ ꯄꯣꯠꯁꯛꯇ ꯅꯣꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯝꯉꯥꯟꯕꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤꯅꯣ ꯃꯆꯤꯟ ꯃꯆꯥꯗꯨꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯃꯥꯏꯗ ꯑꯃꯨꯕ ꯆꯕꯥꯛ ꯑꯃ ꯂꯩꯔꯤꯁꯦ, ꯁꯤꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯄꯤꯛꯅ ꯁꯝꯕ꯭ꯔꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯨꯡꯉꯗꯤ ꯌꯥꯝ ꯐꯖꯅꯤ ꯍꯥꯏ ꯇꯌꯥꯏꯅ꯫ ꯑꯗꯣ ꯈꯗꯥꯡꯗ ꯊꯨꯡꯕꯅ ꯐꯖꯒꯗ꯭ꯔꯥ, ꯃꯥꯏꯗ ꯊꯨꯡꯕꯅ ꯐꯖꯒꯗ꯭ꯔꯥ? ꯃꯕꯨꯡ ꯌꯥꯏꯃꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯈꯨꯝꯂꯛꯏ꯫ ꯅꯥꯇꯣꯟꯗ ꯑꯃ ꯊꯨꯡꯉꯗꯤ ꯌꯥꯝ ꯐꯖꯗꯣꯏꯅꯤ꯫ ꯑꯗꯨꯒꯅꯦ, ꯂꯩꯗ ꯑꯃꯒ ꯊꯨꯡꯉꯣ ꯁꯝꯕ꯭ꯔꯨꯗꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯗꯣꯏꯅꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯏꯁ ꯇꯜꯂꯤ ꯀꯩꯁꯨ꯫ ꯑꯦ, ꯇꯟꯕ ꯌꯥꯗꯦ ꯀꯩꯅꯣ? ꯑꯁ ꯇꯜꯂꯤ, ꯂꯩꯗ ꯊꯨꯡꯕꯗꯤ ꯇꯜꯂꯤ꯫ ꯂꯩꯕꯨ ꯀꯅꯥꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯅꯒꯦ? ꯃꯕꯨꯡ ꯑꯍꯜꯅ ꯑꯁ ꯌꯥꯏꯃ, ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯆꯟꯇꯣꯝꯕꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯁꯝꯕ꯭ꯔꯨ ꯀꯩꯁꯨ ꯊꯨꯡꯉꯔꯣꯏ, ꯄꯣꯛꯄꯗꯒꯤ ꯊꯨꯡꯉꯛꯀꯗꯕꯅꯤ, ꯅꯤꯡꯉꯥꯏ ꯇꯧꯅꯨꯁꯦ꯫ ꯑꯁꯨꯝꯅ ꯊꯦꯝꯂꯤ꯫ ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯥꯅꯔꯨꯕ ꯍꯥꯏꯕꯗꯨ ꯇꯥꯏ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯂꯞ ꯈꯔ ꯆꯥꯎꯕ ꯀꯩꯊꯦꯜ ꯑꯃꯗ ꯆꯠꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯂꯝꯉꯥꯟꯕꯤꯗꯨ ꯃꯥꯅ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯏꯃꯥ, ꯇꯨ ꯑꯁꯤꯒꯤ ꯊꯝꯕꯧ ꯍꯩꯉꯥꯟꯁꯤ ꯂꯩꯕꯤꯌꯣ, ꯑꯗꯨꯒ ꯇꯨ ꯁꯤꯗꯒꯤ ꯀꯕꯣꯛ ꯈꯣꯏꯊꯨꯝꯁꯤꯁꯨ ꯂꯩꯕꯤꯌꯨꯀꯣ꯫ ꯃꯕꯨꯡ ꯑꯍꯜꯅ ꯂꯛꯅꯔꯛꯏ꯫ ꯏꯁ, ꯌꯥꯝ ꯂꯩꯊꯗꯣꯔꯦꯗ ꯉꯁꯤꯗꯤ ꯏꯆꯟꯇꯣꯝꯕꯤꯒꯤ꯫ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯝꯉꯥꯟꯕꯤ ꯁꯠ ꯂꯥꯎꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯆꯧ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯀꯩꯝꯇ ꯂꯩꯔꯔꯣꯏ, ꯉꯁꯤꯅ ꯂꯣꯏꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯇꯥꯆꯧ ꯍꯣꯏ, ꯇꯌꯥꯏ ꯍꯣꯏ, ꯇꯥꯇꯣꯟ ꯍꯣꯏ, ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ꯫ ꯑꯩꯒꯤꯗꯤ ꯉꯁꯤꯅ ꯂꯣꯏꯔꯦ ꯂꯩꯕ꯫ ꯇꯣꯝꯕꯤꯅ ꯍꯩ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ, ꯐꯠꯇꯦꯅꯦ꯫ ꯂꯝꯉꯥꯟꯕꯤ ꯅꯣꯛꯂꯒ ꯑꯩ ꯀꯕꯣꯛꯁꯦ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ, ꯌꯨꯝꯗ ꯆꯥꯔꯔꯣꯏꯕ꯫ ꯏꯕꯨꯡ ꯃꯌꯥꯝ ꯀꯕꯣꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯕꯨꯡ ꯌꯥꯏꯃꯅ ꯑꯦ, ꯀꯩꯅꯣ ꯏꯆꯟꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯁꯨ ꯀꯕꯣꯛ ꯆꯥꯔꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯏꯉꯛꯉꯛꯏꯗ꯫ ꯇꯌꯥꯏ, ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯆꯥꯔꯔꯣꯏ, ꯆꯥꯛ ꯌꯥꯎꯔꯔꯣꯏ꯫ ꯑꯗꯣ ꯀꯕꯣꯛ ꯈꯤꯇꯪꯗꯤ ꯈꯥꯛꯀꯦꯀꯣ꯫ ꯏꯃꯥ, ꯕꯥꯕꯥ, ꯉꯥꯏꯈꯣ, ꯆꯥꯈꯤꯅꯣ, ꯑꯩ ꯏꯟꯕꯤꯔꯛꯀꯦ꯫ ꯑꯃꯨꯛꯁꯨ ꯃꯇꯣꯝꯗ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯕꯥꯕꯥ, ꯑꯩꯒꯤ ꯈꯨꯠ ꯃꯆꯥꯁꯤꯅ ꯏꯟꯕꯁꯦ ꯆꯥꯛꯈꯣꯝꯗꯤ ꯐꯥꯔꯝꯃꯣꯏꯀꯣ? ꯏꯃꯥ ꯍꯣꯏ, ꯕꯥꯕꯥ ꯍꯣꯏꯗꯤ ꯈꯨꯠ ꯆꯥꯎꯕꯅꯤꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯏꯟꯕꯤꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯛ ꯊꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯉꯥꯡꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨꯗꯁꯨ ꯀꯕꯣꯛꯇꯨ ꯁꯨꯝ ꯏꯜꯂꯤ꯫ ꯃꯥꯁꯨ ꯈꯔ ꯆꯥꯏ, ꯑꯗꯨꯒ ꯈꯔꯁꯨ ꯈꯥꯛꯏ꯫ ꯑꯋꯥ ꯑꯅꯥꯒ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏꯗꯕꯣꯏ ꯅꯤꯡꯏ꯫ ꯃꯤꯀꯨꯞ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯣꯛꯈꯦꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯂꯩ ꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯉꯥꯟꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯠ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯉꯥꯟꯕꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯔꯝꯕꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯈꯖꯤꯛꯇꯪ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯌꯣꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯕꯒꯤ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯈꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯍꯥꯏꯐꯦꯠ ꯆꯥꯎꯌꯦꯡ ꯌꯦꯡꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯛ ꯄꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯞꯇꯨꯅꯇ ꯂꯥꯛꯂꯕ ꯂꯩ ꯃꯉꯥꯟꯕꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯣ ꯂꯝꯉꯥꯟꯕꯤ ꯎꯕꯗ ꯀꯞꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯪꯅꯣꯛ ꯅꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯃꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯕ, ꯄꯥꯈꯠꯄ, ꯉꯛꯄ ꯄꯨꯂꯞ ꯄꯨꯜꯂꯝꯃꯤ꯫ ꯂꯩ ꯃꯉꯥꯟꯕꯤꯅ ꯅꯤꯡꯊꯧꯗ ꯍꯔꯥꯎꯅ ꯍꯩꯃꯥ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ, ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯑꯄꯤꯁꯛꯁꯦ
harauna noklibasibu amtadi asumna ichana pena nokpase ukhidriye. Ningthausu harauna hoine leima harauman mana mitagi pita kiba khanghaude haibadu kanade nupi macha sida oira male ichana noklibasi law angang nupi macha se konungde hekta purisi icha sakna nungaina thamgani. Laimasu harauna khumlai oi ningthau makhogi oinadi laibak yamna phabani hujikmak thintadana puduna chatlasi. Asumna irang langnari laima ningthau anido adubu lamnganbigi apikpa mamaya duda lairiba amuba mapak adudi irang langnaba maraktuda thoina munna yengsilude urabasu wakhal munna khanjiludre. Laimanganbina lamnganbigi manakta harau harau prap prap changlai. Lamnganbigi khudang taplauna pairaga wa ngangna ngangna lamnganbibu tabli tabli sum chingduna puba hauram. Nupi macha law aiga jasi aikhoida leirurasi. Laimanganbigi icham chamba fizol aduda Tombi amadi tomchau leiramliba miyam aduna laima ningthau oiramgani haibagi wakhali sukhan khalude. Asumna lamnganbigi makut khudang adu ta pairaga adumna hairakpaduda tombi fuk haugali. Yen macha chenbigi manakta changsilubada mapingna phanbagumna hek tawi tombi saurabna. Kanano icha tombi jakhinu law. Lamnganbi tombigi manakta chatke taurami adubu laimanganbi nadi lamnganbigi makut adu thadokpa tauramde. Madu ubada tombi swai law masidi mawong amani khanduna tombi phachang silaga laimanganbina chetna paiba lamnganbigi khudang adu satlauna kanthoklaga tombina amuk lamnganbibu magi tungda thamkhre. Tomchau amadi macha singsu changsilai oiba phibamasi miyamaduna kumhaigumna yengnare. Apama khudingmak phangduna talaklaba laimanganbidi oiriba matawduda khangsau saunglai sauna haidai. Hai nang aise kanano khangdramal aise Thangnaba laibaki laimani aina apamba posak lobada nangna thingbagi hak leite. Tombi machagi hakanda masong phanduna khumlai. Oiramba yai laibaki laima adubu aidi isagi pale mama oibini aigi ifamdagi ichabu munduna pubagi natik leite aigi icha puba yara. Wahai kharasi tabada laimanganbidu saungingbana mai hauba haibadu oirami. Tanja aduda ningthau aduna so hairai tombida Aikhoigi fizol asida icham chamba miyoina khaluraba mal adubu aikhoise thangnaba laibaki laima ningthau nakhoina thajadrabanina haujima nakhoigi laibaki ningthau konungda chasila aduga asengbu sakpunamak khangai. Asumna hairaduna tombi hoigi imungi miyoi pulaba amadi laimanganbi amadi ningthau makhoi laibak adugi ningthau konung tamna prap prap lagle. Tombidi machanupi lamnganbibu pukhiba yaroi hairuba khaktani thoidongna akaiba amata akanba wafamdi haikide. Asumna laimanganbi amadi ningthau aduna tombi hoibu ngamni matagumna namduna laibak adugi konung tamna puduna lakpada yausilagli. Makhoidi laibak ningthau masenina sakmai yengnaduna wa ngangba haurai. Laimanganbi kapsinaduna hairai. Angangna wa oiriba pari asina hek taibangda khungdarakpa numit adudagi wantha wantha kaptuna leiraknibas ichana harauna nokchaba haibabu ngasigi mikup asina angang nupi macha asibu uraga nokchariba asin aduna maram oiraga angang nupi macha asibu aigi konungda purage haina khankhibani. Wase tabada tombi hoigi laibaki ningthauna wafamsigi onthokna pukning nungsiba haibadu oiredana. Ibema tombi nangidi angangsu yamna yam aduna angang nupi macha se laimanganbida pitokhrasi kaisu chingnaganuda ningthau konungda leibabu yamna nungaina leigadawribani. Tombi amadi tomchau kokthakta nungjaw tarakpaga chap mane thamoidu puba ngamde adubu laibak ningthaugi yathang karamnadi hiktokani. Ningthaunabu pamkhrabadi aduma makhoigi oiba haibasi hauna sanido. Madu kana amatana thingba ngamba natedo kadomdagino khangde laimanganbi wakhal ama khanglaglai khanjai. Aidi ngasai makhai yengbu yengdu angang asigi maithongda tariba mamisidi aina hundokhiba ahanba phangjaba ichanupido onthokna mankre. Asumna masana tawjakiba ngakpipam thoktraba thabak adugidamakta masa matomda chingnaba sumsum henkalaklami. Tungda kari oirakani laibak miyamna kari hainakhini khanba tawda haujinga hakki khanduna satlauna hairai tombida ngaiko angang asi nangi hek nabuk thokina chara natraga mafam amadagi thengnabra oidaba wadi ngangnagumsi wasaknagani ko.
ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯏꯉꯛꯉꯛꯏ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧꯗꯤ ꯃꯤꯆꯝ ꯑꯣꯏꯔꯨꯕꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯝꯕꯤꯅ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯗꯤ ꯅꯠꯇꯦ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯒ ꯇꯥꯎꯊꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯈꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯉꯥꯟꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯃꯉꯥꯟꯕꯤꯗꯤ ꯍꯔꯥꯎꯅ ꯐꯔꯦ ꯑꯗꯨꯅꯤꯗꯅ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯒꯦ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗ ꯀꯥꯕꯛ ꯀꯥꯕꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯂꯩꯃꯉꯥꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯀꯗꯥꯏꯗ ꯄꯨꯗꯣꯏꯕ ꯀꯅꯥꯅ ꯅꯪꯕꯨ ꯅꯪꯒꯤ ꯅꯆꯥ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯆꯥ ꯑꯩꯕꯨ ꯅꯪꯒꯤꯗ ꯄꯨꯅꯤ ꯍꯥꯏꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯝꯉꯥꯟꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯇꯣꯝꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ ꯃꯈꯣꯏꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯅꯤꯡꯊꯧ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯐꯖꯅ ꯍꯥꯏ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯅꯪ ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯨ ꯏꯃꯥꯒ ꯄꯥꯕ ꯍꯣꯏ ꯅꯪ ꯇꯥꯆꯧ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯥꯛꯇꯣꯏꯅꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯈꯣꯏꯒ ꯀꯣꯅꯨꯡꯗ ꯆꯠꯇꯣꯏꯕ ꯑꯗꯨꯁꯨ ꯏꯇꯣꯝꯇ ꯏꯃꯥ ꯄꯥꯕ ꯇꯥꯆꯧ ꯍꯣꯏ ꯅꯣꯏ ꯌꯥꯎꯗꯅ ꯑꯩ ꯆꯠꯂꯣꯏ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯗꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯐꯅ ꯀꯟꯅ ꯊꯦꯝꯕꯗ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯑꯍꯜ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯅꯤꯡꯊꯧ ꯑꯀꯤ ꯑꯈꯪꯒ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯩꯃꯉꯥꯟꯕꯤꯗꯤ ꯇꯣꯝꯕꯤꯕꯨ ꯃꯆꯤ ꯑꯃꯗ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯦ ꯊꯦꯝꯅꯧꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯣꯝꯇꯗꯤ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯍꯥꯛꯅ ꯍꯔꯥꯎꯍꯟꯗꯨꯅ ꯊꯝꯂꯒ ꯅꯈꯣꯏꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯣ ꯂꯩꯃꯉꯥꯟꯕꯤꯒꯤ ꯋꯥꯍꯩꯁꯤ ꯋꯥꯍꯩ ꯑꯣꯏꯅ ꯆꯤꯟꯕꯥꯜ ꯊꯣꯡꯗꯗꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯂꯤꯕꯅꯤ ꯃꯆꯥꯒꯨꯝꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯛꯄ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯅꯤꯡꯊꯧꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯍꯩ ꯂꯩꯒꯨꯝꯅ ꯄꯠꯊꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯔꯝꯅꯕꯨ ꯊꯤꯡꯒꯅꯤ ꯑꯉꯝ ꯑꯊꯧꯅꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯉꯝꯂꯤꯕꯗꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧꯗꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯏꯉꯝ ꯉꯝꯗꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯃꯔꯥꯜ ꯏꯔꯩ ꯂꯩꯕꯒꯨꯝꯅ ꯃꯔꯝꯗꯤ ꯂꯝꯉꯥꯟꯕꯤꯗꯨ ꯃꯈꯣꯏꯅ ꯇꯨꯔꯦꯜꯗꯒꯤ ꯇꯥꯎꯊꯔꯛꯄꯅꯤ ꯍꯥꯏꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯨꯕ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯞꯄ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗꯀꯣ ꯈꯟꯖꯕꯒꯤ ꯋꯥ ꯈꯛꯇ ꯃꯉꯥꯏꯔꯦ ꯇꯣꯝꯕꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯄꯨꯂꯞ ꯂꯩꯃꯉꯥꯟꯕꯤꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯁꯨ ꯇꯟꯖꯥ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯂꯝꯉꯥꯟꯕꯤꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯂꯝꯉꯥꯟꯕꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯩꯃꯉꯥꯟꯕꯤꯅꯁꯨ ꯎꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯆꯤ ꯑꯃꯗ ꯀꯧꯊꯣꯛꯂꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯋꯥ ꯍꯪꯂꯛꯏ ꯂꯩꯃꯉꯥꯟꯕꯤꯅ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯈꯨꯝꯃꯨ ꯀꯔꯤꯒꯨꯝꯕ ꯆꯩꯔꯥꯛ ꯑꯃꯠꯇ ꯄꯤꯔꯣꯏ ꯎꯗꯦ ꯃꯁꯛ ꯈꯪꯗꯦ ꯃꯗꯨꯗ ꯈꯨꯝꯃꯨ ꯑꯩꯒꯤ ꯆꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ ꯏꯁꯧ ꯏꯔꯥꯡꯗ ꯂꯥꯡꯕꯤ ꯂꯩꯃ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯤꯒꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯇꯧꯕꯒꯤꯗꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯗꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯃꯉꯥꯟꯕꯤꯁꯨ ꯂꯝꯉꯥꯟꯕꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯖꯗꯦ ꯁꯨꯝ ꯆꯝꯅ ꯌꯦꯡꯖꯕꯅꯤ ꯂꯩꯃꯉꯥꯟꯕꯤ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯡꯇꯛꯅꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯠꯇꯦ ꯅꯈꯣꯏꯅ ꯌꯦꯡꯂꯤꯕꯗꯣ ꯌꯥꯗꯦ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯃꯤ ꯑꯝꯇ ꯍꯥꯏꯌꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯈꯣꯏ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯂꯩꯃꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯁꯤꯗꯗꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯒꯨꯝ ꯂꯥꯛꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯉꯥꯡꯁꯦ ꯑꯝꯇꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯏꯆꯥ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯈꯤꯕ ꯃꯆꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯗ
ꯂꯪꯊꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯂꯩꯈꯤꯕ ꯗꯥꯛꯐꯝ ꯉꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯗꯥꯛꯐꯝꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯩ ꯃꯉꯥꯟꯕꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯛ ꯃꯕꯨꯛ ꯊꯣꯛꯈꯤ ꯃꯆꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯈ꯭ꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯥꯡꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯗ꯭ꯔꯦ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯀꯞꯄ ꯐꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯝꯉꯥꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ ꯏꯔꯥꯡ ꯂꯥꯡꯕ ꯑꯃꯗꯤ ꯌꯥꯎꯖꯩ꯫ ꯂꯩꯃꯉꯥꯟꯕꯤꯗꯨ ꯇꯞꯂꯞꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯥꯅꯤ, ꯑꯩꯅ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯄꯣꯛꯆꯈꯤꯕ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯃꯁꯛ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯎꯕꯗ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯣꯝꯕꯤꯅ ꯇꯟꯖꯥ ꯆꯥꯅ ꯍꯦꯛꯇ ꯍꯧꯔꯦ꯫ ꯇꯣꯝꯕꯤꯅ ꯈꯟꯖꯩ ꯅꯨꯡꯉꯥꯏꯇꯅ ꯄꯨꯝꯅꯃꯛꯁꯦ ꯃꯪꯂꯥꯟꯗꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯔꯤ꯫ ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯄꯨꯕꯒꯤ ꯏꯇꯤꯛ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯒꯗꯕꯁꯨ ꯂꯩꯕꯥꯛꯀꯤ ꯂꯩꯃ ꯑꯁꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯆꯥꯛꯅ ꯏꯆꯥꯒ ꯀꯥꯏꯅꯕ ꯇꯥꯔꯦꯗ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯄꯥꯝꯃꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗ ꯇꯣꯝꯕꯤ, ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯝꯉꯥꯟꯕꯤ ꯃꯄꯨꯟꯁꯤꯒꯤ ꯀꯣꯅꯨꯡ ꯑꯍꯥꯟꯕ ꯎꯖꯕ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯥꯏꯀꯩꯗ ꯃꯤꯠꯐꯝ ꯍꯣꯡꯂꯝꯗꯦ꯫ ꯑꯌꯥ ꯇꯌꯥꯏ, ꯌꯦꯡꯉꯣ ꯇꯨ, ꯃꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ꯫ ꯑꯁ, ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯅꯁꯨ ꯍꯦꯟꯅ ꯐꯖꯩꯌꯦ꯫ ꯐꯖꯗ꯭ꯔꯅꯤ ꯇꯌꯥꯏ? ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯗꯤ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯣꯗꯅ꯫ ꯂꯝꯉꯥꯟꯕꯤ ꯁꯠ ꯈꯨꯝꯂꯛꯇꯦ, ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯏꯊꯟꯗ ꯂꯩꯕꯗꯤ ꯇꯜꯂꯤ, ꯏꯃꯥ ꯄꯥꯕ ꯇꯥꯆꯧ ꯍꯣꯏꯒ ꯄꯨꯂꯞ ꯂꯩꯁꯦ꯫ ꯇꯣꯝꯆꯧꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯏꯆꯥ ꯇꯣꯝꯕꯤ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯄꯥꯕ ꯍꯜꯂꯁꯤ꯫ ꯑꯗꯣ ꯍꯟꯗ꯭ꯔꯤꯉꯩꯗ ꯑꯁ꯭ꯋꯥꯏꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯇꯥꯆꯧ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯂꯥꯛꯀꯦ, ꯆꯣ ꯏꯆꯥ ꯇꯣꯝꯕꯤ ꯍꯥꯟꯅ ꯆꯠꯂꯝꯃꯨ, ꯑꯩꯈꯣꯏꯅꯦ ꯇꯨꯡꯗ ꯏꯟꯅꯔꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯝꯉꯥꯟꯕꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯅ ꯌꯦꯡꯂꯦ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯩ ꯃꯉꯥꯟꯕꯤꯗꯨ ꯁꯠꯊꯣꯔꯛꯑꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯣꯏꯔꯦ ꯃꯥꯗꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯁꯦ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯦ ꯄꯨꯔꯣ, ꯑꯗꯨꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯑꯉꯥꯡꯁꯦ ꯎꯗ꯭ꯔꯤꯉꯩꯗ꯫ ꯇꯣꯝꯆꯧꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯃꯗꯨꯃꯛꯇꯤ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯈꯣꯏꯅ ꯂꯧꯖꯔꯔꯣꯏꯒꯦ꯫ ꯃꯇꯝ ꯈꯔ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯈꯤꯕꯅꯤ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯗꯥꯡ ꯄꯥꯡꯕꯅꯤ ꯈꯟꯖꯔꯒꯦ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧꯖꯔꯔꯣꯏꯒꯦ, ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯂꯝꯉꯥꯟꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤꯠꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯏꯍꯦ, ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ, ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯁꯦ ꯌꯥꯝꯅ ꯂꯥꯞꯄꯤꯅꯦ ꯅꯣꯏꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯎꯗ꯭ꯔꯦ, ꯈꯣꯡ ꯑꯗꯨ ꯊꯥꯡꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯅꯥꯁꯤꯡꯅꯤ꯫ ꯇꯣꯝꯆꯧꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯆꯤꯟꯗ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯊꯃꯣꯏ ꯀꯟꯕ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯏꯅ ꯂꯩꯊꯔꯒ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯗ ꯀꯔꯝꯕ ꯆꯩꯔꯥꯛ ꯑꯃꯨꯛ ꯄꯤꯔꯛꯀꯅꯤ? ꯃꯈꯣꯏꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯃꯤꯆꯝꯁꯤꯡꯅꯗꯤ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯀꯔꯝꯅꯗꯤ ꯍꯤꯛꯇꯣꯛꯀꯅꯤ? ꯇꯣꯝꯆꯧꯁꯨ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯈꯣꯡ ꯊꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯤꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯎꯕꯒꯤ ꯃꯍꯨꯠꯇ ꯂꯝꯉꯥꯟꯕꯤꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯎꯔꯤꯕ꯫ ꯁꯥꯡꯂꯕ ꯂꯝꯕꯤ ꯂꯝꯁꯥꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯅꯩ ꯃꯈꯣꯏꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯍꯪꯂꯛꯏ ꯇꯞꯅ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯊꯅꯝꯃꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯃꯊꯣꯡ ꯑꯃꯠꯇ ꯈꯪꯗꯦ ꯉꯁꯤ ꯇꯧꯔꯤꯁꯤ, ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯁꯤꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯇꯣꯏꯔꯣ? ꯇꯣꯝꯆꯧ ꯑꯃꯁꯨꯡ ꯇꯣꯝꯕꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯇꯣꯝꯆꯧꯅ ꯇꯞꯅ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯍꯥꯏꯔꯒꯦ, ꯂꯥꯛꯑꯣ ꯌꯨꯝ ꯌꯧꯅꯕ ꯈꯔ ꯀꯟꯅ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯨꯃꯤꯟ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯇꯣꯝꯕꯤꯅ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯔꯤ, ꯉꯁꯤꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯝꯅꯃꯛ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝꯅ ꯇꯧꯔꯤꯁꯤꯕꯣ?
Icha tumbi yauraktabasida unwaimuk chikni tumin leplebasibu karigino makoina. Tomchau nupa oijarabasu mabukning nungsiba henmankibana mitlu pirang khamba ngamdre. Thamoi pena kapna. Asumna ithanungdagi setuna pugadaba lei khanglamlabadi. Icha tombido turiyaldagi laukhatlaga yokcharam loidaba. Oh, icha tombi yumse ihang hek hangidako. Nangde nungaina leirau. Nangbu hek pokchaba apokpigi manak aduda konung aduda nangde nungaina leirau ko. Tombidi ngasai makai mapuroibada hanna tunabu yenglude nupa oibnina mathamoi adum kalamgani khallubani adubu oirakliba mataw aduda masu kapna hairai. Mapa icha tombido nungaina leiramganida. Ichado luna nushinadi tauroidrane. Mabu hek pokpa apokpina thengnarabanina. Mabu aikoi udabada kaplamgadra natraga mabungsingse udabada koithi thibado thiramgadra asuk yamna chakna kainana baro mabu aikhoiga thengna halibasibo. Machanupa singdusu kapli asumna makoigi imung adu hupna kapagi khonjal asida yumthangnaba sing adu changrai ingakngakna. Aima kaidobo yauragi noibo aduk thawai nungaitana kaplamlibasibo. Nate kaidauragi mi noi mayam pulap kapisibo amta hai. Haima lamngan bidi udena mana kadaida laikhrage. Asumna yumthangnabagi miyoi sing aduna hanglakpa aduda tombi amadi tomchaudu kapna thokiba thaudok pumnamaki pau tamlami. Wa singdu tabada yumthangnabagi miyoi sing adusu kari haigadabano haifam khangde. Ngaihakti tumin lainai ahal amana tapna. Nungaiteda ishudo adubu karidi upaile. Laibaki ningthawna pami piyu hairabadi masagi loinabi taloi phawba pithoi. Aikhoidi micham pangal thawna karisu yaude makhoiga muknabagi onthokna su tolidako micham aikhoise. Atopa nupi amana amuk sat launa. Ihe ngaikhone tomchau haujiki nangi waridubu lamnganbise thangnaba laibaki ningthawgi majaibe ma oirame hairiro. Tomchau tapna hoi daima. Nupiduna amuk nungaitana. Ihe onthokpanida. Hanana karigi turelda thadarakliba. Haujingna amuk lausinkriba. Nusibanida lamnganbido. Adubu tombi kapkanuse. Nungaite nakhoigi natawse ubada. Icha lamnganbido thina nana tawni haibadi thajade. Maramdi makhoigi hek mabuk thoki macha oiram. Madugi su mathakta. Majai bungo adusu kappa phare hairabanina. Ahal adunasu makha tarai. Aduni aina hainingbusu yamnadi nungaiti adubu karidi upaile. Asumna yumthangnabagi miyoi sing aduna themjinbiraga chatkre. Makhoina phana hairabasu karamnadi hekta kauthokani. Tomchaugi imungdi tumpak adumak phamduna leirami. Yengu bada ichikchi ihang. Somda lay manganbigi konungdana amuk hena phibam chadre. Apikpa angang oijarabasu lamnganbidu mai hobu makhai sauduna leiram. Lay manganbina tapna themduna hairai. Isadi maram mokpani. Sese imana pura iba ahaw athum singse khita chasise. Nakhutta pairakpa kabok khoidum macheto. Adu khaktang charaga leiridubu karigino. Madu charurano. Adudine ichana chabada paksade. Lamnganbi machin machaduna yamna sauna. Kanagi ichano. Kanagi ima. Nangdi aigi ima nate. Aigi ima ipa leije. Ayumda thillo. Nangna ningthaw oire kainaga aina kibigadaba manbra. Ngasai ima paba akhoi mayam pulap lakminaraga kaigino ai khangdringaida moibu tumina chalhangrise kaigino ba. Angang aduna bereng ngangakliba aduda laimanganbidu khumpham amata khanglamde. Asumna khumlakani haibusu khansu khallude. Aduna wakal ikan khanthadana panghaida haidurai laimanganbidu. Ihe nangse aine hek pokjabe ichani aduga moina nangbu yokhiba. Lamnganbina saurapna. Is tot nachinthinu ne nangna pokpana cha oiraga karigi aibu mingonda yo aliba. Aibu yumda thelo. Kaigino noina aibu phahaurise. Nushide nang aigi nakta changakanu jo. Phana kanna mayam changdana themi acha athak.
ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯑꯃ ꯄꯤ ꯑꯗꯨꯕꯨ ꯆꯥꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯂꯝꯉꯥꯟꯕꯤꯗꯣ꯫ ꯂꯩꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯍꯨꯝ ꯃꯔꯤ ꯈꯔ ꯂꯥꯞꯇꯛꯅ ꯊꯣꯔꯛꯂꯒ ꯌꯥꯝꯅ ꯋꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯤꯀꯣ, ꯑꯍꯜ ꯉꯥꯡꯅꯕꯗꯗꯤ ꯈꯔ ꯐꯩ, ꯑꯉꯥꯡ ꯊꯦꯝꯕ ꯌꯥꯗꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤꯗ꯫ ꯑꯁ ꯈ꯭ꯋꯥꯡꯒ ꯅꯥꯏꯗ, ꯑꯃꯅ ꯑꯃꯨꯛ ꯌꯨꯝꯒꯤ ꯏꯆꯥ ꯏꯁꯨ ꯑꯣꯏꯗꯅ ꯁꯦꯠ ꯁꯦꯠ ꯐꯨꯔꯒ ꯋꯥꯔꯛ ꯋꯥꯇꯦꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ, ꯐꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ꯫ ꯑꯁ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯉꯥꯛꯇꯅꯤꯅ ꯐꯨꯔꯁꯨ ꯋꯥꯈꯜ ꯇꯥꯈꯤꯔꯣꯏꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯦꯡꯕꯅꯤ ꯍꯨꯃꯥꯡꯒꯅꯦ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯏ꯫ ꯑꯃꯅ ꯑꯃꯨꯛ ꯇꯞꯂꯞꯅ ꯊꯦꯝꯕ ꯌꯥꯗꯕꯁꯤ ꯋꯥꯕꯕꯨꯗꯤ ꯋꯥꯏ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯒ ꯀꯞꯄꯁꯤ ꯎꯕꯗ ꯑꯩꯗꯤꯅꯦ ꯊꯃꯣꯏꯒꯁꯤ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤꯗ꯫ ꯑꯍꯥꯟꯕꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯛꯅꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯇꯩꯁꯤꯡ ꯑꯗꯨ ꯈꯔ ꯅꯛꯅ ꯀꯧꯁꯤꯜꯂꯒ ꯃꯤ ꯑꯇꯣꯞꯄ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯩꯃꯒꯤꯅꯦ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯃꯥꯏꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯆꯕꯥꯛꯁꯤꯗ ꯌꯥꯝꯅ ꯃꯥꯟꯗ꯭ꯔꯣ? ꯑꯇꯩꯗꯨꯅꯁꯨ ꯃꯥꯅꯤ ꯀꯩꯅꯣ, ꯌꯥ ꯌꯥ ꯂꯥꯎꯕ ꯌꯥꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯏ ꯃꯥꯜꯂꯤ꯫ ꯉꯝꯃꯤꯗꯀꯣ ꯃꯈꯣꯏ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯉꯝꯕꯁꯦ꯫ ꯑꯃꯅꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯗꯅ ꯑꯉꯥꯡꯁꯤꯅ ꯅꯪꯗꯤ ꯏꯃꯥ ꯅꯠꯇꯦ ꯆꯪꯉꯛꯀꯅꯨ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ꯫ ꯀꯂꯛ ꯇꯨꯝꯄꯦꯜꯂꯤ, ꯑꯩꯗꯤꯅꯦ ꯈꯔ ꯌꯥꯝꯅ ꯍꯥꯏꯁꯅꯨ ꯍꯥꯏꯁꯤꯗ ꯂꯩꯔꯤꯍꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯃꯃꯥꯏ ꯃꯆꯥ ꯑꯗꯨ ꯈꯨꯎꯗ ꯊꯝꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯈꯣꯡꯗ ꯀꯣꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯅ ꯆꯕꯦꯡ ꯆꯕꯦꯡ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯈꯤꯕꯗꯨ ꯐꯅ ꯀꯨꯏꯔꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯐꯖꯕ ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯄꯤꯔꯕꯁꯨ ꯆꯥꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ, ꯋꯥꯁꯨ ꯁꯨꯛꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯐꯅ ꯀꯨꯏꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯝꯉꯥꯟꯕꯤꯗꯣ ꯃꯁꯥꯗꯨ ꯐꯤꯕꯝ ꯑꯃ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯃꯉꯥꯟꯕꯤꯗꯨ ꯄꯥꯈꯠꯅ ꯅꯤꯡꯊꯧꯗ ꯍꯪꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅ ꯐꯥꯎꯕꯗ ꯀꯔꯤꯃꯇ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯈꯪꯗ꯭ꯔꯦꯅꯦ ꯂꯩꯃ, ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯝꯁꯨ ꯀꯌా ꯂꯩꯇꯕꯅꯤꯅ ꯑꯃꯥꯏꯕꯅ ꯍꯣꯠꯅꯕꯗꯁꯨ ꯃꯍꯩ ꯏꯐꯪ ꯐꯪꯗ꯭ꯔꯦ꯫ ꯂꯨꯔꯤꯕꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯑꯁꯤꯅꯤ꯫ ꯅꯠꯇꯦ ꯂꯩꯃ, ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯕꯨ ꯌꯣꯛꯆꯔꯛꯄ ꯃꯃꯥ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯁꯤꯔ? ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯀꯌా ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯗ꯫ ꯂꯩꯃꯉꯥꯟꯕꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯏꯆꯥꯕꯨ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯑꯔꯣꯏ꯫ ꯑꯩ ꯃꯃꯥꯅꯤ, ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ, ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯍꯔꯥꯎꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯂꯝꯉꯥꯟꯕꯤꯒꯤ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯆꯥꯅꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯨꯝ ꯁꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯏ꯫ ꯅꯤꯡꯁꯥ ꯁꯣꯔ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯣꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯝꯉꯥꯟꯕꯤ ꯌꯥꯝ ꯋꯥꯅ ꯇꯞꯅ ꯇꯞꯅ ꯈꯣꯟꯖꯦꯜ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯇꯧꯔꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯃꯥ, ꯅꯣꯏ ꯌꯥꯝ ꯐꯠꯇꯦ, ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯣꯏꯗꯤ ꯁꯨꯡꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯏꯃꯥ, ꯅꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯂꯥꯛꯎꯕ꯫ ꯃꯅꯥꯛꯇ ꯐꯝꯁꯦꯟꯅꯔꯤꯕ ꯂꯩꯃꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯂꯝꯉꯥꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯩꯃꯉꯥꯟꯕꯤꯅ ꯁꯠ ꯂꯥꯎꯅ, ꯕꯦꯃꯥ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕꯒ ꯅꯪꯗꯦ꯫ ꯂꯝꯉꯥꯟꯕꯤ ꯃꯁꯥ ꯁꯣꯜꯂꯕꯁꯨ ꯁꯥꯎꯕꯗꯤ ꯍꯟꯗ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯔꯤꯜ ꯈꯥꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯥꯎꯅ ꯌꯥꯝꯅ ꯋꯥꯅ ꯃꯇꯠ ꯃꯇꯠ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ꯫ ꯅꯪ ꯆꯪꯉꯛꯀꯅꯣ꯫ ꯐꯅ ꯑꯉꯥꯡꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ
Lay Manganbido Pangal Putukpa Ingam Ngamde. Lamnganbina Changakano Hairapa Aduda Khongpham ama phawba mahak lengba ngamde. Asumna hairamba wahai asina lamnganbigi aroiba wahai haibadu oikre. Magi awaba pumba koktuna lamnganbigi thawaina hakchangbu thadoktuna chatkre. Karidi upaile aroiba mathau mangam pangthokpiba nattana. Onthokna warauna chatkra mali lamnganbido. Lay Manganbi numit kharani asida thokliba thaudoksing asida karino haifam khangde. Nungaibata saruk oiduna magi aningba apambata fangduna laklabani. Adubu lamnganbigi maphamda onthokna chawna maithiba haibadu oire haina aduma khanjaduna leikre. Khangde masado inung hek nungaitre sum khalluraga